Maheshwar Thaunauzamgi leptana chatharakliba punsinbagi khongchutki manungchana Fumlau Kanto Sabal Mayang Langzing Lamdeng Tharoizam Luker Nambol Thangtek Nambol Khabi Bhamdar Tera Makhongi Miyamna Maheshwar Thaunauzambu Taram Okpagi Tharam Ama Pangthokre Tharam aduna mahakna phongdokhibada Aranba Semjin Sajinba history kaya mamangdagi chomthokpinaba leitabagum lakli Masina tungi generation da hena akaiba kaya mayok na hogani maram masina asoiba aranba kaya si sendoknaba mari leinaba authority da teknaduna lakni amadi miyam ga punna tanaduna chumthoknaba honaminasi loinana Anglo Kuki War Centenary Gate asi Ayaba Yaodana illegal oiba moongda Sajinbani Khanglabani Karigi asum Thamgadouri bano hainusu mahakna makhata ke Aina RTI Fazagi Bani, Thamgadouri Mamang Thagi Haitare, Harisna Karino Hamatamda, Makoina Megi Tamahundagi, Hekoropadagi, Araba propaganda Mapana Sadu Iba, Haidadi, Makoigi Anglo Kuki War Centenary Ghetto, Maitai na Mai Thana Bataura Man, Haidana, Delhi University da, Maming Lerabe University Sida, Talk the Manipura, Talk the Anglo Kuki War 1917-1919 Sigi, syllabus point at Hapket Auramba, Makoigi distorted history, Matomarang from the history Haitare, Simiam Sinari Tabani Harakanda, Mayang Nation da, Pao University da, Pao bookstore da, Makoigi Larisek Pangalaga, Aranba, Manipur Aran history, Chatkina Neramba. Sigi matang sida akoi Manipur huzik National Highway number 2 sida bo talk the history magi gate Anglo Kuki War is Centenary gate se sisu achawa rolam lauri bani handa Iran sida sida kumaina sahalam ni bano kanana permission piri no National Highway number 2 sida bo sigi gate se saba yabra gate si su saba yate highway sida number 2 Aran history su oiba, asing talk the history su nataba, sigi matang su oiba. Ekta pagtaw to piyabra doon kanana permission pili do haina hangin man bali damokta National Highway ko mali na bali na Public Works Department su thaza bane thaba sida makoy state government gi site gi ngasi chi la ko ai ta ne thabi dugi pakum oina ngasi la e Public Works Department gi kaya kasi saba gi permission ki bane te are e ngom 2022 gi December ke tang Trump banda sigi illegal structure naiba hoardings mafam chadra khiliba singse silok thok roana order su thok le meba Iran sigi mamangdani ko haisri sabtadi Iran ke thok pasnate ado thabak oina panthu om desi kari gi no hai ko shenam su Admission open. Ningthausa Institute of Management and Computer Application NIMCA na yamlaba offer kaya puduna lakjare. Computer tamning ba ichil inaw amadi satra singna pau fawiro. Matam ga chunaraba aloba equipment amadi computer sing thambata natana experience learner faculty sing na takjabani. Aikoigi certificate asi government di ministry kaya na recognize tawbata natana government job amadi private job animaki India pumbada valid oigani. Institution asina pizariba coursing adudi DCA Advanced DCA Certificate in Office Automation amadi Certificate in Photoshop ni amadi pizariba offering aduna free desktop set for ADCA and DCA student only 50% off for CCA student 20% off for ADCA DCA and COA student ni Agap na basit masing ni ngasi mag minjan bihaw ako pamaril gidamak ay kwegi address Malom Awang Legay opposite Army Gate Lakview natraga mobile number 8014291193 natraga 9089740282 Davao Fawilo